Thokliba erang loisillu haina taksilladuna Ngashi Jiribam gi CSO tararom na sinduna masing yamlaba miyamna rally ama Chatkhre DC da memorandum pisinba cahtlubada suti louduna mayum da chatlamle hairi Lising All Jiribam United Clubs Association Ajuka Jiri Development Organization JDO World Meeoi Council Jiribam District Committee All Jiribam Mairapaibi AJMP Jiri Ima Mairapaibi Apunbalup Imphal Jiribam Women Association of Kanglaipak Jimwak Women Welfare Organization Kanglaipak WWOK Women Association for Socio-Economic Development Waset Amadi Lising Women Wing LWW na puna sinduna Jiribam gi mayon oiriba Jiri Ima Kaithel mamangdagi hauraga kilometer mangarom sangna rally chatkhe Jingdong Laikai da Laiba Deputy Commissioner Office tamna chatkiba mass maira rally aduda deploy state security force immediately to Borobekra subdivision reconstruction the burnt houses restore peace in Jiribam haiba play card sing paikhe rally aduna Jingdong Laikai da Laiba DC office ta yaubaga point manga yauba memorandum mama pisinba honabada Deputy Commissioner masa lairamdre hairi Tungda district asigi ADC ki kuthangda memorandum adu khusinaki ngasigi rally aduga mari leinana ajuka gi president mutum maipak sanana phongdorakhibada ngasi pisin khiba point manga yawba memorandum asi deputy commissioner masa leitabanina thabakta onthokani haina thazaba pibadi ADC na ngamdabanina makata na DC masaga amuk hana wari sanagani ADC na wafam pumba deputy commissioner da tamlagani haibagi thazabadi pirakhi Jiribam gi louraga fiba masida Deputy Commissioner na mayumda asi ana thokle haiduna office thadoklamle cherakasida kuki khulai paiba singna bom pokhai handuna maitai singi yum mai thaba leptri Jiribam gi miya masibu sirabasu yare haibagi matagumna dishina district asi thadoklamlaga chatkibani haiba Jiribam miyam na hakchina lawi haike Karigumba memorandum asigi hiram sing thabakta onthoktrabadi lup sing na makhal makha kaya gi khongjang changsinaba sem sari haike Subdivision may chakriba yumching atubo matamda hanjilhanba aduga state force laki oina borobegada matik chama thambiba full hauji atubo matamda miyang changsenbiro sarkarna aduga akhoi yum may chakriba sing thuna sabiba aduga dilta leiriba mising thuna atubo matamda hanjilhanba se sarkarna miyang thambiu atubo matamda thabok onthokpiro adugi damakta ekhona ngasigi rele sesabani parliament gi session asida home minister amadi prime minister na athoba matamda miyang chingchanbiu